I'm Kromzari, the Neighborhood Impact News, Raj Nongthombam, Manung, Hariba 360-degree analysis of news and events. I am Butramna Okchari. Kuzik Chathariba, Manipur Legislative Assembly, me from the Garansi opposition gi MLA K Ranjit Napukiba question, Amagi Pakumda, Lemasi, State Secretary Chief Minister Napondo Kibo, Wakum Maruina, Imphal City, Mayol Maxida, Lady, but traffic key congestion, am chilliba traffic key, a chinbuki problem, Lady Baluna, Konzel Amadi, Nungsit Lady. Pollution habitat amot patholi ba mayam asibu masi menesto nugi damak ta yamna thu na habitat masi gi damak tongan ba thabak thorum sing mayam lokot pa hore maroina Imphal City manung da changsel lei badum ba auto mayam se diesel auto rickshaw mayam asi maroina 25,000 auto rickshaw mayam asi koi diesel gi engine se lokhoga masi mota retrofit to wa dar han yauje da ba koi electric ki engine hoina retrofit toroni fitting toroni habigi wahum phondo khiba loina high auto map singa si ko Imphal City gi akoi bada perimeter ma semani boundary boundary si gi manung da changaloi adu hariba boundary si mapan mo changal matung da boundary si manung da Imphal City gi meol sida electric ki bus kun manga ha batare ma si chela laga miyam bo Imphal City manung sida magi pochele even khang ge thabak to godam yam si tong ngani habigi wapum phondo khiba lere aduga elevated highway hai batare koi renge digina Kanchipur ba national highway number 2 se maina connect to mathakta hai tare thongi mong sang na elevated highway se sabiba aduga amana Imphal dagi koi airport ta ho se elevated lambi hai batare ma se sem nabagi tonga provision aduga tonga mafam singda multi storied hai gadra multi layered koi parking system hai batare ma se sana bagi thabak sing paikhat lagani hai bagi waham na chum phondo ki basi matang da maru in Imphal City da tengnari bu khudong cha da basing asi hena aphaba makhal ki transport system amal hena bagi matang da khana ne tang asi Impact News ki studio da nang lebi basi joining us tonight on Manung Joint Director Transport Oibiriba Oza BK Sharma ni ham taruja BK Sharma taramokchari, welcome to the show, appreciate you joining. Also joining us Sanaleibak Pauchigi editor Oibiriba Oza Hemantakumar Ningomba Oza Ningomba taramokchari, welcome to the show, appreciate you joining too. And also joining us social scientist Oza Dr. Dhanabir Laishram ni Oza Dhanabir taramokchari, welcome to the show, appreciate you joining too. Ahan basi Oza BK Sharma malakchari Oza 25,000 diesel auto rickshaw mayam si loina retrofit toroge electrical ki engine mayam pan basida maruina masigi costing si masir sanga to paisa 70,000 muksang ni hai madugi 30% si natraga 40% muksina owner auto mapu sing sina puthok chawa duga are masin lenga na puthoga masira chaurang na owner amana thiga da bisul palising kun manga den kun tha mugi sang da moida tarba ya madugi da mato su loan no gi da banking gi system amaga wari sana ba lori habna chang wapum phondo ki lei maramaduna sigi khongthang sena kadai phawba mai pak pangam ga dagi aduga kadai phawba auto koi gi thauri ba mayam sira hairiba anu retrofitting gi thabak sida kaya masi yawning bahaya tare kaya am success oi bang ngada habi question duni kari wahum thami mathang sema hajar ke koi FAME FAME si koi kind of fast adoption and manufacturing of electric vehicles and hybrid vehicles na masi koi national electric mobility mission makar plan sila ko adaga India government na keno niti ayog to kanda sigi scheme semi si koi 2015 sigi 1st April la koi budget awle si 895 crores thamaganda sida ahan bagi sigi si koi na kauri si FAME India 1 FAME India 1 je DS ai na kano take up to ni Department of Heavy Industries aga mo to duri si environmental friendly vehicle sing se sigi motor por na bi India ki revolution am puthoro pai ta entire country sigi adu da la yo posi makoni ahamada sigi phase 1 se scheme 1 hai tara ko FAME 1 hai na ko sina delta gap funding anam lerami delta gap funding hari sina state amana corporation amana public sector PSU amana fleet of vehicles hai di mo buses lei darwa adu ki masida kano ki cost ki difference way di ko chumne conventional vehicle every IC engines every diesel or petrol or internal combustion engine je sigi laiba costing je sigi market ta sidagi electric mode china battery mode china yam tangba okay adu sigi gap sigi 40 to 60% si phase 1 gi makha se iska ta koina hariba FAME 1 se side torokpane torokpasida state to na pesa jikar puthok chara kanda adu mathak award per shortfall do adu DS and PG have scheme si maka project si maka da samajim la ambadagi mu khare hena niti aw nu torokan sirambu kaila age da 2019 gi March re da yam chawo chemba mama adu kind of union cabinet kai thu isi 10,000 crores sira la isino mu
ngasai kano upfront ngasai potuni to retrofit oire na to anobo gari lere ga su awat pa senpham gi shortfall lai se si DSI na puthoke habne okay lai su se adang ngasai habi bodo auto su lak jage akoi na ngasai electric bus kun manga gi matang se kun manga si akoi si tawduri si akoi hajari si akoi manipur si economically backward oibini na 90:10 tawbiyo haibini akoi principal secretary ga director metang ga adang delhi chalu nyang kuin na ko si matang se iti unaraga do DSI chat palaga sigi si kam kan pursue tawrubni ado da khoina muk tawrisina mo sigi april middle se le janiti ayoka DSI gi mateng lawraga imphal da kano e expo ma sinja ge en tawbo okay e expo ma do ka mane putin company mayam la ani costing gi kari gi lakan makhan mathen mayam ko sigi expo ma khoi singen tawjo di ba men tawjeri se ado hojik ka sa haibiri ba main issue se 25000 auto resource कोई खर चाउन प्रोजेक्ट तौबने हाजरी अदुगा ऑटो की मथक्तसु लेहौरी डीजल की लाइबा ड्रिवन मैजिक कुंबो विंगर गुम से लेहौरी को सिने मसिंग खर याम दबनी ओके अन फेज वाइ चथबसिदा कोई एसोसिएशन की मरुइना कोई नो डीजल ऑटो की सी मोइ जीएसी कांबो एसोसिएशन कांबो को को राउंड खर फमी नगरे अमुक सुम ई स्पोर्ट तौद्रिङैदा मोइ पार्टिसिपेशन लै मोइ या मखोइना मोइ एनकरेज तौबनी the transparency amada moizu am harau by procedi moji am kana ko support to department da aduga asi success oigene ni khanjai aduga si phase wise to godobani aduga costing gi matang se sigi di akoi state no puthok godobna te ko ministry kano se heavy industries da gi jo koi pesa low dori ba to retrofitting to was da gi matak to sum ko charging station se asagi fame 2 lai se fame 2 da di ma hana fame 1 da yaurum da component se charging station su matang bafam saab da koi ATM gi but leiri sumaina bafam saab ra charging gi sina lai sina mo smart charger hai je koi normally conventionally charge to je mayum ding nungdang charge to je pumanga mu chang e battery se okay pumanga mu charge to sina mana horen thau matam da di marak ta tat khradi adu charging si mu ta phom lei to aduna madu charging station su lak pagi funding se si su DSI na pirak da ne adigi mu atop am lai sina mo lesagi retrofit sit tawra kan sida mayam kinere mase hana sa kineri sina gari ji pura pure ko scrap tawrani habegi nu sathi ba ojingna engine ji ko ne kan electric motor am la ka duri ne english ko engine khatang replace to boy tawra scrap chal han ga body do thamura ga duri pot am lak pa to mu yeng sina mu gari gi age ko na 15 years is first life ni ko da lifetime low re auto sing ji ju lexi taxi me am chu go ado ngarang kan ga onar CM ga khanau da haneri si another 5 years they got private vehicles in another 5 mechanically fit or another 5 years some ko green tax ko mo lower ga mo mo life si samdok pune ba to to di ko 15 se ko target to se highway problem lai ba adigi mo ngasai gi highway ri ba ko na mafam da ka aga Imphal city da battery operated bus na kai la po se sigi concept si onol semi concept ni mai brain style ni mamang na ko instruction pb ba si ko multi model transit corridor and Imphal city am committee ma ko transport department semaga tei mai ham stakeholder mai ham jahul laga ko si matang da town planning department ga tawnoraga ko gi kana traffic volume service ko na ko da mai na kana vehicle count survey hai tare puchalak da ba ko gi ko da mai na Imphal city de lo changchal email am se top direction mai am se digi ko link hai tare okay si study to bu lo re ne ko se do kakthal matung ni khona point am kat taro matung de mo ko transport to system se ado yam nan ba bang chau ko chau da ba yam nan ba do ga battery operated bus sing sida to gi pone hana khara ado gi gap am le ram ba handak chalu bu de ko charging chat matung da DSI gi response ado ni ti ai response phazar lai ba ado ko 9010 da to bi ha je bi 9010 ha je kari ho jano yes pot lai bi pesa do okay lai bi pesa lai pesa state government 10% to ga 90% ni ka ni DSI na pool DSI na pool okay mathang si ai zahmat trak se kari wa ma thamini hojiki lakhaduri ba maru ina retrofitting to ba ga electric buses thakon ba electric buses thau taragadi magi perimeter ma thamaga हारी इलेक्ट्रिक बस ना सर्विस तो मफम सिददी वी हारी बो ऑटो में हमसे संग लोइदन ऑटो सिंगसिना माई माई लमदगी हागलक मरोइन मोइरांग दे हागलक पसिना क्वाकैथेल दे लेफन बा थवाल दे लाक पसिना सिंगजमै दे लेपा लमलाइरम दे लाक पसिना लमलोंग दे लेपा अदुगा नोंपोक माइकरम दे लाक पसिना कोंगबो बजा दे लेफन बा अदुगा कोई कोइरंगी रम दे लाक पसिना सांगाकुम दे लेफन बा दुगा मानि नोंचुक लम दे लाक पा खांगु सिना को इरोइ सेम दे लेफन लगा सिगी मनों इम्फाल सिटी के कोई माया है बता चबुक सिद्धि मसाई कोई ई बस में हमसे ना सर्विस तो होगी वापम दुनी मसी कदाई फाव कोई पब्लिक सिंग द कन्वीनियंस हो गया कोई एनवायरनमेंट की नॉइस की
ꯌꯦꯡꯉꯨꯔꯒꯗꯤ ꯃꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯗꯧꯗꯤ ꯃꯥꯜꯂꯦ ꯕꯠ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯝꯃ꯭ꯌꯨꯇꯔꯁꯤꯡꯒꯤ ꯇꯥꯏꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯋꯥꯏꯗꯨꯗ ꯇꯥꯏꯝꯗꯁꯨ ꯈꯔ ꯍꯦꯟꯅ ꯃꯌꯥꯝꯗ ꯋꯥꯅꯔꯛꯄꯒꯨꯝꯕ ꯂꯩꯗꯧꯗꯤ ꯃꯥꯜꯂꯤ ꯑꯣꯖꯥꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯅꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯊꯧꯅꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯅꯦꯅ ꯂꯧꯏ ꯑꯩꯈꯣꯏ ꯌꯥꯝ ꯅꯩꯅꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯄꯥꯏꯈꯠꯄ ꯃꯌꯥꯝꯒꯤ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯏ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏ ꯔꯤꯛꯁꯣꯅꯤ ꯈꯪꯗꯦ ꯏ ꯚꯦꯍꯤꯀꯜꯅꯤ ꯈꯪꯗꯦ ꯒꯃꯦꯟꯅ ꯇꯧꯔꯒ ꯁꯤ ꯄꯥꯏꯈꯠꯂꯛꯏꯁꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯃꯌꯥꯝ ꯑꯃ ꯗꯦꯟ ꯑꯗꯒꯤꯗꯤ ꯕꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯕꯁ ꯀꯨꯟ ꯃꯉꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯇꯧꯔꯒ ꯁꯤꯜꯍꯟꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯔꯝ ꯑꯅꯤꯈꯛꯇꯅꯦꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯗꯦꯟ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯗꯒꯤ ꯗꯁ ꯄꯣꯂꯨꯁꯟꯁꯨ ꯌꯥꯎꯗꯦ ꯌꯥꯗꯦꯀꯣ ꯗꯁꯅꯤꯀꯣ ꯌꯥꯝ ꯁꯤ ꯄꯣꯂꯨꯁꯟꯁꯤꯅꯤꯀꯣ ꯗꯁ ꯄꯣꯂꯨꯁꯟꯗꯤ ꯁꯤꯅ ꯐꯥꯕ ꯉꯝꯃꯣꯏ ꯁꯤꯅ ꯐꯥꯕ ꯉꯝꯃꯣꯏ ꯁꯤꯒꯤ ꯃꯌꯥꯝꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤꯁꯤ ꯀꯣꯛꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯐꯩ ꯁꯤꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯁꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯚꯣꯂꯨꯝꯁꯦ ꯇ꯭ꯔꯥꯐꯤꯛꯀꯤ ꯚꯣꯂꯨꯝꯁꯤ ꯑꯣꯇꯣ ꯔꯤꯛꯁꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤ ꯆꯦꯜꯍꯟꯕꯗꯧꯅ ꯈꯟꯕꯗꯧꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯑꯦ ꯑꯩ ꯃꯁꯤ ꯇꯁꯦꯡꯅ ꯂꯥꯟꯗꯤ ꯂꯥꯟꯕꯅꯦ ꯃꯣꯏ ꯈꯛꯇꯅꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯉꯁꯥꯏꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯋꯥꯐꯝꯁꯤ ꯃꯣꯏꯁꯨ ꯆꯪꯍꯟꯗꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯒꯃꯦꯟꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯃꯈꯥꯗ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯔꯕꯅꯤ나 ꯉꯁꯥꯏꯒꯤ ꯑꯦꯡꯀꯔꯅ ꯊꯝꯕꯤꯔꯤꯗꯨꯅꯤ ꯃꯌꯥꯝꯒꯤ ꯇꯥꯏꯝ ꯀꯟꯚꯤꯅꯦꯟ ꯌꯦꯡꯉꯀꯥꯟꯗ ꯈꯔ ꯊꯨꯅ ꯆꯦꯜꯂꯒꯗꯤ ꯃꯤꯅꯤꯠ 5 ꯈꯨꯗꯤꯡꯒꯤ ꯑꯣꯔ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦꯜꯂꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯅ ꯄꯥꯝꯖꯔꯤꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯏ ꯚꯦꯍꯤꯀꯜ ꯃꯌꯥꯝ ꯑꯃ ꯕꯁ ꯑꯣꯏꯔꯦ ꯑꯃ ꯇꯧꯔꯦ ꯁꯤꯒꯤ ꯃꯥꯅ ꯆꯪꯕ ꯌꯥꯕ ꯃꯐꯝꯗ ꯂꯣꯏ ꯆꯪꯈ꯭ꯔꯅꯦꯕꯀꯣ ꯂꯝꯕꯤꯗ ꯄꯥꯔꯛ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯅꯥꯏꯒꯤ ꯒꯥꯔꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯆꯪꯍꯟꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯇꯣ ꯔꯤꯛꯁꯣ ꯗꯤꯖꯜ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯂꯩꯕꯣꯏ ꯂꯩꯇꯕꯣꯏ ꯇꯧꯔꯒ ꯄꯥꯡꯈꯠꯂꯒ ꯊꯧꯕ ꯑꯗꯒꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥꯗꯨꯅ ꯀꯥꯔ ꯑꯃꯟꯃꯝ ꯂꯩꯔ ꯄꯨꯁꯜꯂꯒ ꯃꯥꯅ ꯊꯝꯅꯤꯡꯕ ꯃꯐꯝꯗ ꯊꯝꯃꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯁꯤꯇꯤ ꯑꯦꯔꯤꯌꯥꯗ ꯂꯩꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯤ ꯑꯃꯒ ꯒꯥꯔꯤ ꯑꯃꯒ ꯊꯣꯔꯛꯄꯁꯦ ꯃꯤ ꯑꯃꯒ ꯀꯥꯔ ꯚꯦꯍꯤꯀꯜ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤ ꯁꯦꯟ ꯄꯥꯏꯅꯔ ꯃꯥꯅꯦ ꯀꯥꯔꯁꯤ ꯌꯥꯝ ꯂꯣꯏꯅꯔꯦ ꯀꯥꯔꯁꯤ ꯌꯥꯝ ꯂꯣꯏꯅꯔꯖꯥꯠꯅꯤꯀꯣ ꯑꯗꯣ ꯀꯥꯔꯁꯤ ꯑꯃ ꯂꯣꯏꯅꯕꯗꯒꯤ ꯑꯍꯨꯝꯐꯥꯎ ꯂꯣꯏꯅꯕ ꯌꯥꯎꯔꯛꯑꯦꯀꯣ ꯃꯤ ꯑꯃꯃꯝꯒꯤ ꯆꯤꯟ ꯊꯧꯕꯒꯤ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯒꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯔꯦꯒꯨꯂꯦꯠ ꯇꯧꯕ ꯑꯃ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯁꯦꯟꯊꯣꯛꯀ ꯃꯥꯒꯤ ꯀꯩꯅꯣꯒ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯗꯤꯡꯒꯅ ꯌꯦꯡꯅꯕ ꯅꯠꯇꯕ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯃꯤ ꯑꯃꯒꯤ ꯃꯃꯤꯡꯗ ꯒꯥꯔꯤ ꯑꯃꯗꯩ ꯊꯝꯕ ꯌꯥꯔꯣꯏ ꯒꯥꯔꯤ ꯑꯃꯗꯩ ꯇꯧꯕ ꯌꯥꯔꯣꯏ ꯒꯥꯔꯤ ꯊꯝꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯂꯅꯥꯏ ꯃꯌꯥꯝꯒꯤ ꯒꯥꯔꯤ ꯃꯌꯥꯝꯁꯤꯅ ꯄꯤꯛ ꯊꯟꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯄꯥꯎꯅꯥ ꯀꯩꯊꯦꯜꯁꯤꯡꯁꯤ ꯒꯥꯔꯤꯁꯤꯡꯁꯤ ꯑꯗꯨꯝ ꯂꯣꯏ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯤꯀꯣ ꯉꯁꯥꯏ ꯑꯌꯨꯛ ꯊꯝꯕꯁꯦ ꯃꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯈꯔ ꯇꯧꯔꯝꯕ ꯌꯥꯏ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯥꯏ ꯒꯥꯔꯤ ꯂꯩꯇꯕ ꯃꯌꯥꯝꯁꯤꯡ ꯄꯥꯔꯀꯤꯡ ꯂꯩꯇꯕ ꯃꯌꯥꯝ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯝꯃꯦꯕ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯅꯠꯇꯦꯀꯣ ꯑꯣꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯩꯈꯣꯏ ꯒꯥꯔꯥꯖ ꯑꯣꯏ ꯂꯩꯅꯦ ꯁꯤ ꯂꯣꯏ ꯑꯣꯏꯔꯝꯃꯤ ꯒꯥꯔꯥꯖꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯣꯚꯔꯒꯥꯁꯤ ꯀꯨꯞꯇꯅꯕꯀꯣ ꯅꯣ ꯄꯥꯔꯀꯤꯡ ꯒꯥꯔꯤ ꯊꯥꯕ ꯌꯥꯎꯔꯤ ꯃꯁꯥꯅ ꯀꯨꯞꯆꯔꯒ ꯁꯤ ꯊꯦꯡꯅꯔꯝꯅꯤꯀꯣ ꯁꯤꯅꯤꯀꯣ ꯂꯩꯉꯥꯛ ꯂꯩꯇꯕꯒꯤ ꯋꯥꯅꯤꯗ ꯁꯤꯗꯤ ꯊꯥꯗꯣꯛꯄꯒꯤ ꯋꯥꯅꯦ ꯑꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯍꯥꯟꯅ ꯈꯟꯅꯗꯅ ꯉꯁꯥꯏꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯂꯝꯗꯅꯤꯀꯣ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒ ꯄꯦꯔꯤꯐꯦꯔꯤꯁꯇꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯄꯥꯕꯗꯨꯗꯤ ꯑꯩꯗꯤ ꯂꯥꯟꯒꯅꯦꯅ ꯈꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯉꯁꯥꯏꯒꯤ ꯂꯅꯥꯏꯒꯤ ꯒꯥꯔꯤꯁꯤꯡꯁꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯍꯥꯏꯕ ꯌꯥꯏꯀꯣ ꯉꯁꯥꯏꯒꯤ ꯏ ꯔꯤꯛꯁꯣ ꯃꯌꯥꯝ ꯑꯗ ꯒꯥꯔꯤ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯕꯁ ꯃꯌꯥꯝ ꯂꯥꯛꯏꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯆꯪꯉꯕꯅꯤꯅ ꯃꯗꯨꯗ ꯂꯣꯏ ꯇꯣꯡꯅꯔꯛꯑꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯕꯨꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯕꯁ 15 ꯈꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯅꯥꯀꯟ ꯃꯌꯥꯝꯗꯒꯤ ꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯥꯔꯚꯤꯁ ꯑꯃ ꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯁꯤꯒꯤ 15ꯁꯦ ꯁꯤ ꯂꯩꯔꯀꯥꯟꯗꯀꯣ ꯑꯩꯗꯤ ꯃꯥꯏꯀꯩ ꯑꯅꯤꯒꯨꯝꯕꯗꯤ ꯀꯥꯕꯣꯛ ꯁꯤꯟꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯑꯗꯣ ꯑꯇꯩ ꯃꯥꯏꯀꯩꯗꯗꯤ ꯑꯣꯏꯔꯣꯏ ꯌꯥꯈꯤꯔꯣꯏ ꯋꯥꯠꯈꯤꯅꯤ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯅ ꯄꯤꯄꯜꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯁꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯗꯤꯖꯜ ꯑꯣꯇꯣ ꯔꯤꯛꯁꯣ ꯃꯌꯥꯝ ꯑꯃ ꯊꯤꯡꯖꯤꯜꯂꯒ ꯔꯤꯡ ꯔꯣꯗ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯊꯝꯃꯒ ꯑꯃꯨꯛ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠꯇ ꯕꯖꯥꯔ ꯃꯅꯨꯡ ꯑꯦꯔꯤꯌꯥꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤ ꯒꯥꯔꯤꯁꯤꯡꯁꯤ ꯍꯥꯟꯅ ꯆꯪꯕ ꯊꯤꯡꯕ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯄꯥꯔꯀꯤꯡ ꯑꯣꯏꯍꯟꯗꯕ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯊꯤꯡꯉꯦꯀꯣ ꯒꯥꯔꯤ ꯑꯃ ꯊꯝꯕ ꯉꯁꯥꯏꯒꯤ ꯕꯁ ꯃꯌꯥꯝꯁꯤꯡꯗꯣ ꯃꯅꯤꯡ ꯇꯝꯅ ꯆꯪꯍꯜꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯈꯤꯅꯤ ꯄꯣꯠ ꯂꯣꯏꯁꯟꯕꯗ ꯍꯥꯞꯆꯈꯤꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏ ꯕꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯏꯗꯣ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏ ꯔꯤꯛꯁꯣꯁꯤꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯆꯠꯁꯅꯨ
ꯑꯁꯠꯆꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯈꯥꯝꯕꯗꯤ ꯌꯥꯗꯕꯤꯗ ꯎꯔ ꯊꯧꯅꯔꯒꯗꯤ ꯃꯤ ꯁꯤꯟꯕꯁꯨ ꯐꯅꯤ ꯑꯗꯨꯒ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯒꯥꯔꯤ ꯆꯪꯍꯟꯗꯕꯗꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯒꯥꯔꯤ ꯆꯪꯍꯟꯗꯕꯗꯒꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯣꯛꯀꯗꯣꯔꯦꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯂꯩꯔꯣꯏꯑꯕ ꯍꯧꯖꯤꯛꯁꯤꯅ ꯊꯤꯡꯉꯅꯤ ꯍꯥꯏꯔ ꯀꯔꯤꯝ ꯆꯪꯍꯟꯗꯕꯤ ꯇꯧꯔꯤꯁꯦ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯤ ꯈꯔ ꯆꯪꯉ ꯇꯣꯛꯄ ꯃꯣꯏ ꯈꯔ ꯇꯧꯕ ꯑꯗꯨꯒꯗꯤ ꯄꯣꯠ ꯁꯤꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯁꯨ ꯌꯦꯡꯕ ꯌꯥꯗꯦꯕ ꯑꯗꯨꯒꯗꯤ ꯏ ꯔꯤꯛꯁꯣ ꯃꯌꯥꯝ ꯊꯥꯖꯤꯟꯕ ꯌꯥꯏ ꯃꯥꯏꯀꯩꯗꯒꯤ ꯏ ꯔꯤꯛꯁꯣꯒꯤ ꯏꯍꯧꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯆꯨꯝꯃꯦꯕ ꯑꯗꯣ ꯃꯥꯏꯀꯩ ꯈꯔ ꯈꯛꯇꯪ ꯆꯦꯟꯕ ꯑꯣꯏꯅ ꯇꯧꯋꯦꯕ ꯏ ꯔꯤꯛꯁꯣꯁꯦ ꯑꯁꯤꯅꯁꯨ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯑꯗꯨꯝ ꯌꯥꯕ ꯄꯣꯠ ꯑꯃ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯉꯤ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯗ ꯏꯀꯣ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯕ ꯚꯦꯍꯤꯀꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯍꯟꯕꯒꯤ ꯄꯣꯠꯁꯦ ꯑꯁꯤ ꯃꯇꯝ ꯆꯥꯔꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯥꯂꯦꯝꯒꯤ ꯏꯍꯧ ꯏꯟꯗꯤꯌꯥꯒꯤꯏꯍꯧꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯊꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯌꯥꯍꯧꯁꯦꯕ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣꯁꯤꯡꯁꯦ ꯆꯪꯍꯟꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯐꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯂꯩꯇꯦ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯃꯤ ꯑꯃꯒ ꯒꯥꯔꯤ ꯑꯃꯒ ꯊꯣꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯊꯣꯔꯛꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯇꯪ ꯍꯥꯟꯅ ꯈꯟꯅꯕꯤꯌꯨ ꯑꯣꯏꯅ Okay, ꯄꯦꯁꯦꯟꯖꯔꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯡꯒꯔ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯣꯇꯣꯅꯆꯤꯡꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏ ꯊꯤꯡꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯍꯤꯀꯜꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯔꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯧꯖꯅꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯒꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯝꯕꯤꯁꯤ ꯐꯅ ꯌꯥꯝꯅ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯆꯧ ꯑꯆꯧꯕ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯇꯥꯔꯒꯁꯨ ꯃꯇꯥꯏꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯥꯝꯖꯟꯈꯤ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤꯁꯦ ꯑꯗꯨꯃꯛ ꯄꯤꯛꯇꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯀꯤ ꯃꯅꯨꯡ ꯈꯛꯇ ꯅꯠꯇꯅ ꯂꯝꯕꯤ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯗꯁꯨ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯦ ꯈꯥꯝꯃ ꯂꯩꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯇꯣ ꯃꯌꯥꯝ ꯆꯪꯍꯟꯗ ꯇꯥꯔꯒꯁꯨ ꯌꯦꯁ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯕꯤꯀꯦꯁꯨ ꯆꯠꯄꯤꯔꯝꯒꯅꯤ ꯕꯦꯡꯀꯣꯛ ꯁꯤꯇꯤꯁꯦ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯣꯏꯒꯤ ꯇꯨꯛ ꯍꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯕꯁꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯒꯥꯔꯤꯁꯨ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯁꯥꯃꯨꯗ꯭ꯔꯅꯤ ꯒꯥꯔꯤꯒꯤ ꯑꯗꯣ ꯄꯟꯗꯦ ꯃꯣꯏ ꯂꯣꯏꯅꯃꯛ ꯆꯠꯂꯦ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯦꯅꯦꯖꯃꯦꯟ ꯑꯃꯁꯨ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯔꯦꯒꯨꯂꯦꯠ ꯇꯧꯕꯁꯨ ꯍꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜꯁꯦ ꯈꯪꯖꯤꯟꯅꯗꯕ ꯃꯌꯥꯝꯁꯦ ꯃꯁꯤꯁꯨ ꯐꯖꯅ ꯃꯅꯥꯁꯦ ꯑꯃꯇꯪ ꯄꯥꯏꯔꯒꯕꯀꯣ ꯑꯃꯇꯪ ꯆꯞꯈꯥꯏꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯌꯥꯝ ꯆꯨꯝꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯥꯏꯕꯤꯔꯤꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯕꯦꯡꯀꯣꯛꯀꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯈꯥꯝꯖꯟꯕꯒꯤ ꯆꯠꯅꯕꯤꯁꯤ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯕꯅꯤ나 ꯇ꯭ꯔꯥꯐꯤꯛ ꯐ꯭ꯂꯣꯕꯨ ꯂꯦꯞꯍꯟꯕꯗ ꯌꯥꯝ ꯆꯥꯎꯕ ꯑꯄꯟꯕ ꯑꯣꯏꯔꯤꯁꯤ ꯃꯁꯤꯅ ꯑꯣꯏꯔꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯍꯤꯀꯜꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯃꯦꯅꯦꯖ ꯑꯃ ꯊ꯭ꯔꯦꯠ ꯑꯃ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯃꯛ ꯄꯤꯔꯤ ꯑꯣꯀꯦ ꯑꯩ ꯑꯣꯖꯥ ꯙꯅꯕꯤꯔꯁꯨ ꯂꯥꯛꯆꯩ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯏꯒꯤ ꯍꯥꯏꯇꯥꯔꯦ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯟꯖꯤꯟ ꯃꯌꯥꯝ ꯑꯃ ꯁꯤꯟꯗꯣꯔꯛꯄ ꯏ ꯕꯁ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯄ ꯁꯤꯒꯤ ꯑꯅꯧꯕ ꯔꯦꯚꯣꯂꯨꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕ ꯃꯊꯧ ꯇꯥꯔꯤ ꯁꯤꯒ ꯂꯣꯏꯅꯅ ꯁꯤꯅ ꯂꯥꯛꯄ ꯑꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯁꯜꯍꯧꯕ ꯌꯥꯕ ꯁꯤꯗꯒꯤ ꯍꯧꯅ ꯆꯦꯛꯁꯤꯜꯍꯧꯕ ꯌꯥꯕ ꯍꯥꯞꯆꯤꯜꯍꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅ ꯊꯝꯕꯤꯅꯤꯡꯉꯤ ꯔꯥꯖ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯗꯨꯒꯤ ꯃꯃꯥꯡꯗꯀꯣ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯍꯣꯡꯗꯧꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏ ꯂꯩ ꯃꯅꯤꯄꯨꯔꯁꯦ ꯀꯨꯏꯅ ꯂꯩꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯑꯣꯌꯥꯔ ꯈꯨꯇꯤꯡ ꯂꯝꯕꯤ ꯈꯨꯁꯦꯝ ꯑꯗꯒꯤꯗꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯤ ꯑꯗꯒꯤ ꯂꯩꯃꯤꯟꯅꯕ ꯃꯤ ꯑꯗꯩ ꯌꯨꯝ ꯁꯣꯔꯣꯛ ꯃꯄꯥꯟ ꯂꯩꯕ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯃꯅꯤꯄꯨꯔꯁꯦ ꯆꯍꯤ 10 ꯂꯩꯔꯒꯗꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈꯤꯗꯧꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯂꯩꯕꯁꯦ ꯅꯝꯕꯔ 1 ꯏ ꯚꯦꯍꯤꯀꯜ ꯍꯥꯏꯔꯤ ꯃꯥꯏꯟꯁꯦꯠꯁꯦ ꯏꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯟꯁꯦꯠ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯍꯣꯜ ꯗ ꯑꯦꯖꯦꯟꯁꯤꯁꯒꯤ ꯃꯥꯏꯟꯁꯦꯠ ꯑꯗꯨꯒ ꯂꯩꯉꯥꯛꯄꯒꯤ ꯃꯥꯏꯟꯁꯦꯠ ꯌꯥꯝ ꯊꯤ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯌꯥꯝ ꯆꯠꯂꯨꯔꯦ ꯌꯨꯔꯣꯞ ꯑꯣꯏꯔꯣ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯑꯣꯏꯔꯣꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯐ꯭ꯔꯣꯝ ꯗ ꯚꯦꯔꯤ ꯕꯤꯒꯤꯅꯤꯡ ꯄꯣꯄꯨꯂꯦꯁꯟ ꯄꯣꯂꯤꯁꯤ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯁꯦ ꯏꯟ ꯑꯦꯅꯤ ꯀꯟꯇ꯭ꯔꯤ ꯑꯣꯐ ꯗ ꯌꯨꯔꯣꯞ ꯆꯠꯄꯤꯌꯣꯕ ꯀꯩꯊꯦꯜꯁꯨ ꯃꯤ ꯆꯤꯜꯂꯣꯏ ꯕꯁꯁꯨ ꯃꯤ ꯆꯤꯜꯂꯣꯏ ꯑꯃꯠꯇ ꯆꯤꯜꯂꯣꯏ ꯃꯣꯏꯗꯤ ꯃꯤꯁꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯩꯕꯗ ꯃꯤꯁꯤ ꯍꯦꯜꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯐꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯄꯣꯂꯤꯁꯤ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯊꯥꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯂꯝꯃꯥꯡ ꯉꯥꯛꯇꯅꯤꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯂꯝꯃꯥꯡ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯚꯋꯟ ꯁꯥꯔꯁꯤꯒꯥꯏ ꯁꯥꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯍꯣꯡꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯝꯅꯥ ꯁꯥꯔꯦꯅ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯉꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒ ꯅꯩꯅꯕꯗ ꯁꯨꯃꯥꯏꯅ ꯁꯦꯝꯅ ꯄꯤꯔꯛꯄꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯄ꯭ꯂꯥꯅꯤꯡꯒ ꯂꯩꯔꯕ ꯑꯣꯏꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯨꯔꯤꯕꯗꯤ ꯑꯃꯨꯛ ꯐꯦꯖ ꯅꯥꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯎꯔꯣꯏꯗ꯭ꯔꯒꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯑꯍꯟꯁꯨ ꯅꯠꯇꯦꯀꯣ ꯑꯍꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯐꯥꯎ ꯎꯗꯧ ꯃꯥꯟꯗꯕ ꯄꯣꯠꯁꯨ ꯑꯩ ꯂꯩꯌꯦꯅ ꯈꯜꯂꯦꯕ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯑꯦꯂꯤꯚꯦꯇꯦꯠ 하이웨이 가는 하이버스 ꯃꯄꯥꯟꯗ ꯌꯥꯝ ꯊꯦꯡꯅꯖꯔꯦꯗꯅ ꯊꯣꯡꯗꯨ ꯁꯥꯡꯅ ꯁꯥꯔꯒ ꯁꯤꯗꯩꯅ ꯀꯩꯅꯣꯁꯦ 에어ꯄꯣꯔꯠꯁꯦ ꯊꯣꯡ ꯑꯃꯠꯇꯅ ꯑꯣꯏꯗꯣꯏꯅꯦꯕ ꯃꯊꯛꯁꯤꯗ ꯒꯥꯔꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯣꯡ ꯌꯥꯝ ꯀꯨꯏꯕ ꯃꯆꯥ ꯑꯩꯈꯣꯏ ꯄꯜꯂꯟꯕꯤꯗ ꯀꯌꯥꯝ ꯀꯨꯏꯗ ꯑꯃ ꯂꯩꯕꯗꯣ ꯆꯍꯤ ꯀꯨꯏꯔꯦꯅꯦ ꯃꯆꯥꯗꯨ ꯁꯥꯕ ꯁꯨꯡꯂꯣꯏ ꯂꯣꯏꯗꯕꯁꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯊꯥꯖꯗꯕꯁꯤꯁꯨ ꯃꯩꯅꯦꯕꯀꯣ ꯑꯗ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤ ꯇꯧꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯑꯍꯣꯡꯕꯗꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯤꯗꯔꯁꯤꯞꯀꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯂꯤꯗꯔꯁꯤꯞꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯃꯥꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟ ꯀꯣ ꯌꯦꯡꯕ ꯇꯥꯏ ꯁꯤ ꯋꯥꯈꯜ ꯈꯜꯂꯛꯄꯁꯤꯁꯨ ꯌꯥꯝ ꯐꯩ
ada phase naidunina phase amade soigida mathang phase adum kakhrani maramdi ada parliament yam nungai ba ni leri estimate committee and the accounts committee receive pirak tabada mathang wasa ta piu jante darkar leba officer ga loi kaujani mantri budi kauya de ko ada khoi gi amu kanona khoi gi controller and attorney general of India na is officers in a he sahi gi report pi ka na khoi Manipur yaw dam te yaw de magi utilization certificate pi da ma am de kai de ko so ma am jing ji yeng jaraga ai di khara malem go na sakhot lei ba ma am jing ji marak sida phagra ba leibak si gi sakhot na ba hona ba lusin ma khara lak pu ji ju ma thau tai adu yam phajaba long term planning sahi mangai na ta long term planning vision is sang uraga lambi bu sembo gera mo bu sembo gera yum sa ba di yum lanai yum sing sa ba di yam tong nei dana ai sa sina he adu to da pillar adu oi ba makha de ising thamba toina ado masa do leba ki oina di ta mo ina thok tok kan su mo ta de thikada oi gera engineer oi gera mo gera ka ado number 1 mindset se sagi polluted oi na khoi gi gai lok thok mo ta kok ta polluted oi se thima ha nam ta thok number 1 yam sathina phajaba clean noiba polluted oi da kok mayam ama chain ba number 1 laying khale ado hangbi ba wang zigi matung ina di tawon thoi maram di 2030 ji India gi oina ngamingai di vehicles ina 100% sin bagi pandam thamine ba maram di prithvi gi global warming gi impact khoi magi pol je khoi mi loi khangna rena auda se car mana kilometer ji listing ma thau matam da mi magi punsi gi oxygen ji loi chakthi hai ne khoi diesel auto myam jing gi power di Manipur mi ta khai ki sor honingai le dong mandre natra sizu policy yaw da ni asu yam baje ke do gi kena to khino duga khwai dei maru oi bade mana bus sen bo udabala mai je there is only Manipur in the world prithvi da public bus service lai ta bai je ai Manipur na tana tai lam da lem dong mande bus sile de khoi su car pro sa no mil ba sanga sanga tinge ba bus da sala dil pa tara kun ko na do ni tra nungju nungai dana ado khoi bus service ju ya totally si re hai tare loina baksi yang jaraga housing Manipur lari film jadi am lugre traffic is phana kuina pharoi adagi di khoi gi gari thongna ri am jing ji ju menam ta taroi khoi aina mai ku thoku ke do ge haibada leibde ba ko ana sida hojiki lakadori ba khoi su revolution bani e vehicle gi se ko aduna yamna hena phane khali maram de kena da hojiki nearly 25,000 nai ji akhoi estimate khare hena tori ne ba kena da hayeng adui kana ba yam lakini charging station sa smart charging se shi ga je khoi Hyderabad taga leidana ko se khoi yum daga tawbudi yam ku chang ga hojiki du petrol charge tawdu no ngak tang battery ma silamaga main torga doi ni ko aduga car mana 450 kilometers kumga thorka doi ne ba bus su thau doi ni mai kano jam chawe scope se adi gari masa gi atopa India gi state notice ki wang ma de ayam loi ure dana ko khoi gi ngak tang moi park tawje kan daga mai thingjelaga laujana ba ga facilities ga pi dana khotana adum taw doi ne ba auda taseng badi tawbu yam tawgre gas ki tawgre dagi di gasoline gi gari ga tawdana am tawgre na loina bak tu dagi di hojiki e vehicle ji number 1 ne maram di matam sang na malem gi suni global suni prithvi gi lam loina bak sina adumaina khoi greenhouse ki effects mangan ba leidana oxygen ji phajana kana tawna bagi magi movement na worldwide ona salak pujida India su khwaide sawalamni mi yambalamni sina gyan ta bai ji malem gi kana ba poti oi doine ba aduna phajana di dum torkani khale do hojiki lariba gari masing do aduda sagi 40 to 30 do ata in 30 puthoga sarkar na 40 puthopiraga engine sembado engine sindokdo adu yam phai adu 30 du khara bera laini ada khoi gi director sabi gena madugi thaina degi di khoi je 10% state na putho 90% na center na putho toromba lei ko khoi gi tongana state sama lei da hoji te adu ju tawdram ni na khara di wa ni adu for the interest of the people ko to we ba adum phayeng khaleba ado masi miyam na khara hena gyan tabi tare adu ngasai gi utori ba mai planning jam phajai ring road le kan da masi ga jide tawra di ti ma jaga jani ngano bas am sang ate Manipur jibu line sem ba koi koi ten ko sale metra akoi ba singa lambi som le ga bas ma loi chala ga
mai kun kalei do tas tor ma parking or kumda ga le am ngai bo ni da ada hojiki magi khoi gi kano su ta singna har ga di sai gi traffic ki se si jo khoi gi multi park ka to ga se matam hel ba ne khoi thingmal le ba ne ba yes aduna yam thinga ba ne aduna ni sai matam manipur se kui na la hong do ma ma okay la tar ga thobok mayam sa phobati nga tani adu masi matam kui ne sang dana uba phangoro ja ba ma nga ba clean noi ni okay khoi no pan sa kan da free ngo bu di tham ju ga su mote ba lit pa ngai te da tham do ngai ko yes khoi ji normally ja de ba kyam thina do hak sang da sangam do jo ana yam phaba ke no ne na khale okay kong thang dia phabani adu bu sida thena ga dori ba awa ba mayam si karai phoba India financial position is yam ware. Yam ware the ONGC pisa tong raba company ni na. Senti mang India ko. Yes. Adagi post office the deficit is more than 11,000 lakhs. Adagi the airlines came Canada railway yondore mga yonde kan tori usika. India ki economy is berane. Masi bera zimoy na moy on the breakdown lakh do na wo jare slow down lakh do jare khoi ju khara tangara thu lower ga khara semo busu public na khale. Okay. Ahong ba khara di lak tor yam thuna April tha dagi hauba yaw tore aduga bus sina September tha dagi hauni habi wafum na chum phongdo kibla ibni na ahong bu handak chahi da khara makai di lak pa haurani adu lak tor ba ahong ba sina karai phog ba koi environment gi oina yam green environment ma pi ba taraga su ko gi ngasa gi volume traffic ki congestion le riba volume sida karai phog ba masina phan ba ngam ba sa phan ba ngam ga dagi habi wahang ma di adu le ri matang do su khana jage brem talok jage brem tam tanjar ke bank news payment ta lo. Welcome back to the Ring Birbe Manu Huna 360-degree analysis of news and events with Raj Nongthombam Manung Huna ngasi kana jari mebsi Imphal City ki manung da traffic ki congestion le riba chin veri bese kohan naba aduga le riba amot pa maruina nungsit ki mosalak pa aduga khonjen gi yam chauba achauba molhan mahai batare yam chauna lang ba le nin khong ba le besi mase khara makai safan no gi damakta kogi han dil le jaram auto diesel auto mayam si masi charana lising kun manga mugi chang si magi engine si electrical engine on to ki baduga Imphal City manung chita 25 hadi e buses kun manga na chalan duna connect to hanab gi wafum na chingbal la e aduga multi story parking na chingba su sagalani hairi adra mathang sei uza bk da lak charba uza ngasai gi kogi auto natraga kogi sumba kaitare gari macha sing kogi magic kumba mayam ma kogi transport haigadra mayam gi puthok buchin tonu ferry tonu ler mayam si Imphal City manung changan da bus na connect tok tar gadi bus tu ngasai kun manga khatang kitang mapung pharo dra wat kadra habi wafoma number 1 number 2 sida ngasai gi hari auto gumba magic gumba chi changan da ba tar ga so koi private vehicles mayam ma changa ga hoje parking toksan da lambi ge matai se lambi phana pathok tar ga su lambi ge matai ani makta loina paisal lei bani na hoje so dum volume chilhan ba gi maram si private vehicle mayam se oiri taseng na koi aduga parking lei ta ba gi su maram oidune multi layered parking have the resi su sagal kani have hum dilere mase kamaina sadena karmai tawda karam area da focus torga koi gi volume se control tawna bohna bidor kitang thabiyo oi aham da koi penalty sing de sai koi gi laiba anoba kano sing si da koi gi lakaduri ba kano se koi future scenario hai tare ase support to biba yam ngai je transport department gi behalf de gi ai mathang sum penalty sing da thambi gi issue sing da clarification ga tawja supplement tawja ba kare sum tawja ge koi ngasa highway gi ba auto rickshaw gi matang se diesel si akoi policy lei akoi July 19 2013 was like no 7 years back koi masi kano ki permission ban tawre akoi allow tawji only mahut sin ba gom ko gari sina kano tor malak pa to ba puthu jong thokki ko mahut am sin ba accepting anau bu koi pidra bana hajari ko sima thamaga su akoi masing je kano almost constant ni lai ba masing je koi pun manga hai bu yam heja khare chauna pa ne koi no kan chauna pa ni te magic kumba te ate kano diesel driven gi su koina hai tar di kano gi IPT mode che macha na thoba gari macha na passenger service to bu khar hapchan ya ba scope tham hai tar ade koi inau hemantan hai bi bu bus ko ma ji kano to ko noroi hai chumi am chum po ni demand supply gi gap ni ahan ba hol bu ne sina first step ni okay step si yenga kan da sigi successful orapa sigi scheme ji project sigi lakadab consequence success oraga di ministry na su koi da am phajan sa hai bi uja dari ni hai bi ba do 유신의 지금 비를 콜라가 마탕 자토록 보기 아무 스텝스 스텝스 सक्सेस way 그러거든 스타팅 지 सक्सेस way 보시면 ям 받는 들어가 보이고 아주 또 보면 뭐 니티 아योग 나 떠우리 뭐 사인 하지기도 NEMMP 하지기도 2015 에프릴 라운치 떠우리지 ям 싸우 미션 하면 내셔널 일렉트릭 모빌리티 미션 플랜 하이버니 시 마카데 그렇게 스텝 넣으렇게다
ꯂꯩ ꯌꯥꯝꯇ ꯌꯦꯡꯕꯤꯌꯨꯀꯣ DTLꯅ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯩꯈꯣꯏ MRT ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯐꯥꯎꯖꯤꯟꯅꯔꯀꯥꯟꯗ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯋꯦꯁꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤꯁꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯕꯦꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯔꯤꯁꯣꯔꯁꯁꯦ ꯏꯂꯦꯛꯇ꯭रिꯛ ꯔꯤꯁꯣꯔꯁꯁꯤꯡꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯁꯦ ꯂꯧꯔꯣꯅꯣ ꯍꯥꯏꯔꯕꯅꯦ ꯑꯦꯛꯖꯦꯝꯁꯟ ꯄꯤꯔꯣꯅꯀꯣ ꯏꯚꯟ ꯑꯦꯁꯥꯏꯟꯃꯦꯟ ꯐꯤꯁꯨ ꯃꯄꯥꯟꯗꯒꯤ ꯅꯝꯕꯔ ꯑꯃ ꯁꯤꯟꯕꯩ ꯐꯤꯁꯨ ꯑꯗꯣ ꯐꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯄꯥꯏꯕꯅꯤ ꯃꯣꯏꯅ ꯐꯤ ꯂꯦꯞꯄꯅꯤ ꯑꯦꯟꯇꯥꯌꯔ ꯀꯩꯅꯣꯁꯤꯒꯤ ꯃꯣꯏꯅ ꯅꯦꯁꯟ ꯋꯥꯏꯗ ꯑꯣꯏ ꯁ꯭ꯇꯦꯠꯅ ꯂꯦꯞꯇꯦ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯇ ꯂꯦꯞꯄꯤꯁꯦ ꯑꯩꯈꯣꯏꯅ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯇꯦꯛꯁꯦꯁꯟ ꯑꯦꯛꯁꯦ ꯁ꯭ꯇꯦꯠꯅ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯇꯦꯛꯁ ꯂꯧꯕꯁꯤꯁꯨ ꯇꯦꯛꯁ ꯃꯣꯏꯅ ꯂꯧꯔꯣꯅꯣ ꯍꯥꯏꯔꯦꯕ ꯂꯧꯔꯣꯅꯣ ꯍꯥꯏꯔꯦ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯛꯏꯅꯦꯀꯣ ꯑꯗꯨ ꯀꯩꯅꯣꯒꯤ ꯏꯟꯁꯦꯟꯇꯤꯞ ꯌꯥꯝ ꯄꯤꯔꯛꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯇ ꯈꯣꯠꯂꯦ ꯄꯩꯁꯥ ꯀꯌꯥꯝ ꯃꯥꯡꯕ ꯌꯥꯏ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯖꯦꯝꯁꯟ ꯄꯤꯕꯗ ꯑꯩꯈꯣꯏ ꯐꯥꯏꯜꯁꯦ ꯐꯥꯏꯅꯥꯟꯁꯇ ꯂꯩꯔꯦ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯄꯨꯔꯥ ꯄꯨꯔꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯇꯦꯛꯁ ꯋꯦꯕ ꯇꯧꯔꯅꯤ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯃꯨꯛ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯦꯠ ꯈꯔꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯔꯤꯖꯥꯔቬꯁꯟ ꯈꯔ ꯂꯩ ꯏꯚꯟ ꯔꯣꯗ ꯄꯥꯔꯃꯤꯠꯁꯨ ꯄꯤꯔꯅꯨ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯔꯣꯗ ꯄꯥꯔꯃꯤꯠꯁꯤ ꯄꯤꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯟꯇꯦꯛꯁꯇꯗꯤ ꯃꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯒ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯑꯦꯛꯖꯤꯁ ꯇꯧ ꯂꯩꯔꯤꯕꯀꯣ ꯄꯦꯁꯦꯟꯖꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯦꯛꯇꯔꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔ ꯃꯌꯥꯝꯁꯦ ꯈꯟꯅꯔꯛꯄꯒꯤ ꯗꯤꯁꯄ꯭ꯌꯨꯠ ꯂꯥꯛꯄꯒꯤꯀꯣ ꯌꯥꯝ ꯂꯥꯛꯀꯗꯕ ꯂꯩꯕ ꯃꯔꯝꯗꯤ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯇꯤꯁꯤꯡꯅ ꯄꯨꯔꯥ ꯄꯨꯔꯤ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯏ ꯔꯤꯛꯁꯣꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯣꯂꯤꯁꯤ ꯌꯥꯝ ꯁꯦꯝꯃꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯔꯨꯠꯁꯦ ꯀꯔꯝꯕ ꯔꯨꯠꯇ ꯄꯤꯒꯅꯤ ꯀꯥꯏꯕꯁꯤꯡꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ DTLꯒꯤ ꯑꯗꯨꯒ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯂꯥꯛꯏꯁꯤꯁꯨ ꯃꯣꯁꯂꯤ ꯏ ꯔꯤꯛꯁꯣꯁꯤꯡꯁꯤ ꯂꯥꯁ ꯃꯥꯏꯜ ꯀꯅꯦꯛꯇꯤꯚꯤꯇꯤ ꯀꯣ ꯑꯗꯨꯒ ꯐꯤꯗꯔ ꯁꯔꯚꯤꯁ ꯈꯨꯗꯝ ꯑꯣꯏꯅ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯃꯄꯥꯟꯒꯤ ꯂꯝ ꯍꯥꯏꯔꯒꯁꯨ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯅꯨꯡꯗꯥꯡꯗ ꯊꯨꯡꯉꯦ ꯃꯦꯇ꯭ꯔꯣ ꯊꯨꯡꯉꯦ ꯑꯗꯨ ꯃꯌꯨꯝꯗ ꯃꯥ ꯀꯣꯂꯣꯅꯤ ꯆꯪꯕꯗꯨ ꯒꯥꯔꯤꯅ ꯈꯣꯡꯅ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯕꯗ ꯑꯗꯨ ꯔꯤꯛꯁꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯣꯕꯥꯏꯂꯤꯇꯤ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯅꯣꯕꯔꯤꯡ ꯑꯗꯨꯒ ꯐꯤꯗꯔ ꯁꯔꯚꯤꯁꯁꯤꯅ ꯆꯞ ꯃꯥꯟꯅꯩ ꯐꯤꯗꯔ ꯁꯔꯚꯤꯁꯅ ꯍꯥꯟꯅ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯥꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯐꯤꯠ ꯇꯧꯕꯤꯕ ꯂꯩꯔꯛ ꯈꯨꯜꯂꯛꯇꯒꯤ ꯊꯣꯛꯂꯛꯑꯒꯀꯣ ꯑꯗꯨꯒꯤ ꯃꯦꯟ ꯑꯆꯧꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯄꯥꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯅ ꯌꯧꯁꯤꯟꯕ ꯌꯥꯗꯕꯅꯤना ꯐꯤꯠ ꯇꯧꯈꯤꯕ ꯑꯗꯨ ꯍꯣꯔꯦꯟ ꯃꯥ ꯑꯃꯨꯛ ꯃꯤꯗꯨ ꯀꯨꯝꯊꯔꯒ ꯗ꯭ꯔꯣꯞ ꯇꯧꯕ ꯃꯤꯗꯨ ꯃꯥꯅ ꯃꯌꯨꯝ ꯀꯩꯗ ꯑꯃꯨꯛ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯊꯤꯟꯖꯤꯟꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯥꯔꯃꯤꯠꯀꯤ ꯃꯇꯥꯡꯁꯦ ꯄꯥꯔꯃꯤꯠꯁꯨ ꯗꯤꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯈꯔꯅ ꯃꯣꯠ ꯄꯤꯕꯗꯁꯨ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯨ ꯌꯥꯎꯔꯨꯔꯦ ꯁꯤ ꯃꯇꯥꯡꯗ ꯗꯤꯕꯦꯠ ꯇꯧꯅꯕꯅꯤ ꯃꯣꯁꯂꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯗꯤ ꯐꯥꯁ ꯚꯦꯍꯤꯀꯜ ꯃꯨꯚ ꯇꯧꯋꯦꯕ ꯑꯗꯣ ꯏ ꯔꯤꯛꯁꯣ ꯁ꯭ꯄꯤꯗꯀꯤ ꯂꯤꯃꯤꯇꯦꯁꯟ ꯂꯩꯕꯅꯤ나 ꯃꯥꯅ ꯃꯗꯨ ꯆꯪꯁꯤꯜꯂꯨꯔꯒꯗꯤ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯄꯨꯔꯥ ꯗꯤꯁꯀ꯭ꯔꯦꯁ ꯇꯧ ꯍꯥꯏꯕꯅꯤ ꯏ ꯔꯤꯛꯁꯣꯁꯤꯡꯁꯦ ꯕꯦꯇ꯭ꯔꯤ ꯑꯣꯄꯔꯦꯇꯦꯗꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯕꯁꯀꯨꯝꯕ ꯅꯠꯇꯕꯀꯣ ꯏ ꯔꯤꯛꯁꯣꯒꯨꯝꯕꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯂꯣ ꯃꯨꯚꯤꯡꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯟꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯦꯟꯁꯤꯡꯗꯀꯣ ꯃꯣꯁꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯨꯝꯕꯗ ꯆꯠꯍꯟꯒꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯄꯥꯔꯃꯤꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯗꯤ ꯃꯣꯏꯗꯗꯤ ꯄꯨꯔꯥ ꯂꯤꯕꯔꯇꯤ ꯑꯃ ꯂꯩꯔꯅꯤ ꯑꯦꯅꯤꯋꯦꯔ ꯆꯠꯂꯛꯀꯗꯣꯔꯤꯅꯤꯅ ꯑꯗꯨ ꯔꯤꯖꯥꯔቬꯁꯟꯗꯨꯃ ꯂꯩ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯗ ꯆꯦꯂꯦꯟꯖ ꯏꯁꯨꯁ ꯈꯔ ꯃꯥꯡꯗ ꯇꯥꯔꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯨ ꯃꯌꯥꯝ ꯂꯩ ꯅꯝꯕꯔ ꯋꯥꯟ ꯏꯁꯨꯁꯤ ꯀꯩꯅꯣꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯗꯣ ꯑꯩꯈꯣꯏꯅ ꯂꯤꯡꯇꯒꯤ ꯂꯥꯛꯏꯕ ꯃꯐꯝꯗꯒꯤ ꯏꯝꯐꯥꯜ ꯌꯧꯁꯤꯜꯂꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯣꯏꯅ ꯀꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯁꯤꯗ ꯍꯦꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏꯕ ꯁꯣꯔꯣꯛꯇꯨꯗ ꯃꯤ ꯑꯗꯨꯝ ꯆꯤꯟꯗꯣꯔꯤꯅꯤ ꯑꯗꯣ ꯑꯣꯜꯃꯣꯁ ꯇ꯭ꯔꯥꯐꯤꯛ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯏꯗꯤꯡ ꯇꯧꯔꯒ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯌꯦꯡꯉꯒ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯐꯔꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯐꯖꯅ ꯃꯣꯗꯦꯂꯤꯇꯤ ꯑꯃ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯋꯥꯛ ꯇꯧꯕ ꯑꯃꯈꯛ ꯈꯤꯇꯪ ꯆꯪꯉꯤ ꯇꯔꯃꯤꯅꯦꯜ ꯑꯃꯗꯤ ꯃꯊꯧ ꯇꯥꯗꯣꯔꯤ ꯃꯆꯥ ꯑꯃ ꯍꯥꯏꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯀꯗꯣꯔꯤꯅꯦꯀꯣ ꯑꯃꯨꯛ ꯇꯣꯡꯈꯤꯕ ꯀꯨꯝꯊꯕ ꯍꯥꯞꯆꯤꯟꯅ ꯒꯥꯔꯤ ꯑꯅꯤꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯀꯩꯅꯣꯒꯤ ꯃꯣꯗꯦꯜ ꯆꯦꯟꯖ ꯇꯧꯗꯣꯔꯤꯕ ꯑꯗꯨꯅ ꯃꯜꯇꯤ ꯃꯣꯗꯦꯜ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯐꯔꯗꯨꯒꯤ ꯃꯐꯝ ꯆꯥꯕ ꯊꯤꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯃꯛꯇ ꯐꯪꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯑꯅꯥꯛ ꯅꯛꯄꯗ ꯊꯤꯕꯒꯨꯝꯕꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟ ꯀꯣ PWD ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯑꯣꯏꯁꯤ ꯀꯃꯤꯇꯤ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯗꯨꯒ ꯂꯣꯏꯅꯃꯛꯁꯦ ꯑꯄꯨꯟꯕ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅꯆꯤꯡꯕꯀꯣ ꯁꯤ ꯏꯁꯨ ꯑꯃꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯐꯟꯗꯤꯡꯒꯤ ꯃꯇꯥꯡꯁꯦ ꯐꯟꯗꯤꯡꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯐ ꯂꯣꯟꯁꯤꯡꯁꯨ ꯑꯩꯈꯣꯏ ꯕꯦꯡꯛ ꯑꯆꯧꯕ ꯅꯦꯁꯅꯦꯂꯥꯏꯁ ꯕꯦꯡꯀꯁꯨ ꯏꯚꯟ SBIꯁꯨ ꯗꯦ ꯑꯥꯔ ꯚꯦꯔꯤ ꯃꯁ ꯔꯦꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯧꯕ ꯅꯠꯇꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯧꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯧꯔꯀꯥꯟꯗ ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯁꯦ ꯉꯁꯥꯏ ꯒꯥꯔꯦꯟꯇꯤꯒꯤ ꯀꯔꯤꯒꯤ ꯏꯁꯨ ꯑꯃ ꯀꯩꯅꯣꯒꯤ ꯀꯣꯂꯥꯇꯣꯔꯦꯜꯒꯤ ꯏꯁꯨ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯃꯆꯥ ꯈꯔ ꯀꯣ ꯑꯗꯣ ꯒꯥꯔꯦꯟꯇꯔꯒꯨꯝꯕ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄꯒꯤ ꯂꯣꯟ ꯂꯧꯔꯨꯕꯅꯤꯅꯀꯣ ꯃꯣꯏ ꯕꯦꯡꯀꯤꯗꯤ ꯀꯣꯂꯥꯇꯣꯔꯦꯜꯒꯤ ꯀꯩꯅꯣ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤ ꯁꯄꯣꯔꯠꯅꯤ प्रजासिंगी सपोर्ट को मणिपुर जापुनब के ऑल रोड यूजर्स हाइबी यम चुब जादरमी ताकपीरिदो लंबी से चिल्ले चिनगनी ने लंबी फनाम फनाम थिन नॉर्थ ईस्ट कोई इम्फाल सिटी लंबी मुक चावबो लेत्रे यम चावबो लंबी नि लंबी की लोने मुक केनो के वेडिन तौरीनी अदो हुजिति पर केनो के मता सैचुरेटेड ओइग्रे अमुन पाक्थोकपुसु याररोय अदो तौरी सी केनो के मिसयूज तौबे पोची यमबियो दुकान फम मिसु शोकेसिंग तौसले अदो नखोय साइड वाक सिनंगमद्रे साइड वाक वेंडर सिंग सिना चंगसल फमजन बगी मोंग पुलिस नमु तंखाय बा का खाना जेने बगी लाउनो बगी को मोई रिवलेट तौरसु अदुम हित मोई थोलकपगी केनो नि लाइसे को long term policy ओइदे अदुदा सिगी अखोय साइड वाक सिनंगमद्रबनिना को अखोय राइट ऑफ वे सि लेत्रे अद मखा कुमथरे लेन मांगे
ꯑꯗꯒꯤ ꯒꯥꯔꯤ ꯃꯌꯥꯝꯁꯤꯅ ꯔꯣꯡ ꯄꯥꯔꯀꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯣ ꯄꯥꯔꯀꯤꯡ ꯖꯣꯟ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤꯗ ꯑꯗꯣ ꯅꯣ ꯄꯥꯔꯀꯤꯡ ꯖꯣꯟꯁꯦ ꯑꯩꯈꯣꯏ ꯑꯦꯟꯐꯣꯔꯁ ꯇꯧꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯤ ꯃꯔꯝ ꯈꯔ ꯂꯩ ꯑꯩꯈꯣꯏꯗ ꯃꯦꯟ ꯄꯥꯋꯔꯁꯦ ꯋꯤꯛ ꯑꯣꯏꯕ ꯂꯦꯛ ꯑꯣꯐ ꯃꯦꯟ ꯄꯥꯋꯔ ꯀꯣ ꯑꯦꯟꯐꯣꯔꯁꯃꯦꯟ ꯂꯦꯛꯅꯤ ꯑꯩꯈꯣꯏ ꯐꯥꯏꯟ ꯇꯧꯕ ꯐꯥꯏꯟꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯧꯕ ꯌꯥꯔꯦ ꯃꯌꯥꯝ ꯈꯪꯕꯤꯔꯤ ꯑꯅꯧꯕ ꯑꯦꯛ ꯂꯥꯛꯄꯗꯒꯤꯀꯣ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯀꯥꯏꯕ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯐꯥꯏꯟ ꯄꯤꯔꯒ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯇꯧꯁꯟꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯀꯣ ꯁꯃꯨ ꯃꯈꯣꯡꯁꯤ ꯃꯍꯥꯔꯥꯅꯤ ꯊꯣꯡꯁꯤ ꯒꯥꯔꯤ ꯄꯥꯛ ꯇꯧꯕ ꯌꯥꯗꯦ ꯃꯤ ꯍꯥꯞꯄ ꯊꯥꯗꯕ ꯌꯥꯗꯦ ꯂꯨꯄꯥ 2,000 ꯄꯦꯅꯥꯜꯇꯤꯅꯤ ꯑꯣꯇꯣ ꯃꯌꯥꯝꯁꯦ ꯃꯃꯥꯏ ꯂꯩꯒꯅꯤ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯋꯤꯡ ꯑꯃ ꯇꯤꯝ ꯑꯃ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯤꯝ ꯑꯃ ꯑꯗꯨꯝ ꯃꯤ ꯖꯤꯞꯁꯤ ꯑꯃ ꯊꯝꯕꯤꯕꯅꯤ ꯄꯣꯁ ꯇꯧꯔꯒ ꯍꯦꯛ ꯎꯔ ꯐꯥꯔ ꯄꯨꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯃꯅꯥꯈꯣꯏ MSRTꯁꯤ ꯊꯝꯗꯣꯏꯅꯤ ꯂꯨꯄꯥ 2,000 ꯐꯥꯏꯟ ꯀꯛꯏ ꯅꯣꯡꯉꯥꯜꯂꯁꯨ ꯑꯗꯨꯝ ꯁꯦꯝ ꯚꯦꯍꯤꯀꯜꯁꯦ ꯅꯣꯡꯉꯥꯜꯂꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯅꯦꯕ ꯅꯣꯡꯃ ꯑꯣꯇꯣꯁꯦ 50 ꯐꯥꯔꯤꯕ ꯑꯩꯈꯣꯏꯅ ꯃꯃꯥꯏ ꯂꯩꯕꯒ ꯁ꯭ꯋꯥꯏꯗ ꯔꯨꯜ ꯂꯩꯁꯟꯕꯒꯤ ꯑꯗꯨꯅ ꯁꯦꯟꯁ ꯑꯣꯐ ꯇ꯭ꯔꯥꯐꯤꯛꯁꯦ ꯋꯥꯠꯄ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯩꯒꯤ ꯀꯥꯔꯁꯦ ꯈꯥꯝꯖꯕ ꯃꯐꯝ ꯆꯥꯅ ꯈꯥꯝꯕꯗ ꯗꯕꯜ ꯄꯥꯔꯛ ꯇꯧꯔꯝꯕ ꯒꯥꯔꯤ ꯐꯖꯕ ꯑꯃ ꯑꯩꯅ ꯉꯥꯏꯕꯁꯦ ꯄꯨꯡ 2 ꯃꯌꯥ ꯉꯥꯏꯔꯦ Okay, ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯕ ꯋꯥꯅꯤ ꯃꯥꯏ ꯅꯨꯄꯤꯒ ꯂꯥꯛꯑꯒ ꯃꯥꯅꯕꯨ ꯈꯪꯗꯦꯕ ꯍꯣꯏ ꯑꯗꯒꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯌꯥꯝ ꯆꯨꯝꯃꯤ ꯉꯁꯥꯏꯒꯤ ꯑꯣꯇꯣꯁꯤꯡ ꯈꯛꯇꯗ ꯇꯥꯔꯒꯦꯠ ꯇꯧꯗꯣꯏ ꯀꯩꯒꯤꯅꯣ Yes. Private vehicle ꯃꯌꯥꯝ ꯑꯃ parking ꯇꯧꯔꯤ ꯑꯩ ꯁꯤ ꯃꯌꯥꯝꯁꯤꯗꯤ. ꯂꯥꯛꯀꯗꯕ ꯄꯣꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯤꯗ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯞ ꯑꯣꯏꯕꯀꯣ ꯚꯤꯖꯟ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯈꯛꯇꯅ ꯇ꯭ꯔꯥꯐꯤꯛ ꯈꯛꯇꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯄꯤꯗꯣꯜꯒꯤꯅ ꯄꯥꯏꯔꯤ ꯀꯩꯅꯣꯒꯤ ADB ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃꯒ ꯔꯤꯡ ꯔꯣꯗꯀꯤ ꯀꯔꯤꯒꯤꯀꯣ ꯑꯔꯕꯥꯟ ꯕꯥꯏꯄꯥꯁ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯤ ꯏꯝꯐꯥꯜ ꯏꯁ ꯁꯣꯝꯗ ꯈꯔ ꯁꯣꯛꯄꯒꯤ ꯈꯣꯠꯄꯒꯤ ꯑꯗꯣ ꯂꯧ ꯄꯔꯤ ꯈꯔ ꯁꯣꯛꯄꯒꯤ ꯉꯔꯥꯡꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯅꯔꯤꯕ ꯋꯥꯐꯝꯁꯦ ꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯤ ꯈꯔ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯔꯦꯟꯁꯁꯨ ꯗꯔꯀꯥꯔ ꯂꯩꯗꯅ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯄ꯭ꯂꯥꯟ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯤ ꯁꯤꯁꯨ ꯌꯦꯡꯗ ꯌꯥꯗꯕ ꯑꯗꯨ ꯃꯇꯝ ꯈꯔ ꯆꯪꯕꯒꯤ ꯈꯣꯠꯄꯒꯤ ꯁ꯭ꯀꯤꯝꯁꯤ ꯈꯤꯇꯪ ꯄꯥꯏꯈꯠꯄ ꯉꯝꯗꯕꯅꯤ ꯁꯤ ꯂꯥꯛꯑꯒꯗꯤ ꯌꯦꯡꯕꯤꯌꯨꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯍꯥꯏꯋꯦ ꯕꯥꯎꯟ ꯀꯃꯔꯁꯤꯌꯦꯜ ꯚꯦꯍꯤꯀꯜꯁ ꯀꯣ anything trucks, mostly trucks, Dimapur challenge khalasi, even Silchar challenge khalasi. Si bazaar manung loi through tawa chatle ro. Aduga mostly peak hours ta. Adu loi phujan na re. Phujan na bhai di office karakpo maya office goer singi thabak chana maya amsu ko. Adu any demand supply ki question ni ko. Social gathering bahai ro ana abi yang macam school chale bahai ro. Loi mo thengjan na re. Adu option nam na ine chacharu ma pangelam no to segregation je. School ke awar ka jitang tau thugai raga ko ayuk ni pa de hangan apanda hang tara iska timing kenan ba bazar hang baga si bo bo city khara da mem tawu i khara ko si yam successful oi adagi market so ko mang ga so ko even akoi ge TRPC na ma lei ko traffic regulation parking committee ne ikhal isim hal wis ke okay sir dijen lo wadi ko luhum ko machat pa se luhum i barat sa pa se gari manga di hin bi ganu ga na ko DC de order thon na ko ꯑꯗꯨꯒꯤ ꯋꯥꯐꯝ ꯔꯦꯒꯨꯂꯦꯁꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯇꯧꯕ ꯃꯊꯧ ꯃꯌꯥꯝꯁꯦ ꯇꯥꯔꯦ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯗꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯇꯧꯗꯣꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯑꯃ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯏꯟꯗꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯑꯣꯔꯗꯔ ꯆꯂꯥꯏꯕ ꯏꯟꯗꯕ ꯃꯤꯒ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣ ꯄꯦꯁꯅ ꯒꯦꯞꯅꯦꯕ ꯂꯥꯛꯏꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯒꯦꯞꯅꯦꯕ ꯑꯗꯒꯤ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯔꯀꯤꯡꯒꯤ ꯌꯥꯝ ꯀꯟꯅ ꯁ꯭ꯇꯔꯤꯛꯂꯤ ꯇꯧ ꯂꯥꯏꯕꯛ ꯊꯤꯕ ꯈꯔꯁꯨ ꯂꯩ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯄꯥꯔꯀꯤꯡ ꯍꯥꯏꯅ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯄꯥꯔꯀꯤꯡ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯔ ꯑꯩꯗꯣ ꯃꯜꯇꯤ ꯁ꯭ꯇꯣꯔꯤ ꯂꯩꯇꯕꯅꯤꯅ ꯄꯥꯔꯀꯤꯡꯁꯤ ꯂꯝꯕꯤꯗ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯄꯤꯔꯛꯄ ꯇꯥꯕ ꯇꯉꯥꯏ ꯐꯗꯕ ꯄꯥꯔꯀꯤꯡ ꯇꯧ ꯌꯥꯗꯕ ꯈꯔ ꯂꯥꯛꯄꯅꯤꯅ ꯃꯔꯝꯗꯤ ꯕꯖꯥꯔ ꯂꯥꯛꯄ ꯍꯥꯏꯁꯤ ꯄꯥꯛ ꯇꯧꯗ꯭ꯔꯒꯗꯤ ꯄꯣꯠ ꯂꯩꯕꯗ ꯈꯣꯡ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁꯇꯒꯤ ꯍꯦꯟꯗꯣꯛꯑꯒꯗꯤ ꯆꯠꯄ ꯌꯥꯗꯕꯒꯤ ꯄꯣꯠꯁꯨ ꯀꯣ ꯑꯗꯨꯒꯤ ꯅꯥꯒꯟꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯄꯥꯔꯀꯤꯡ ꯁꯦꯝꯒꯠꯂꯒ ꯑꯩꯈꯣꯏ 24/7 IMCꯗ ꯁꯤꯟꯅꯔꯒ ꯃꯩꯒ ꯊꯥꯜꯍꯟ ꯈꯣꯠꯍꯟ ꯇꯧ ꯑꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯊꯥꯕꯤꯗꯦ ꯕꯖꯥꯔꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯣꯏ ꯒꯥꯔꯤꯁꯤꯡꯗꯣ ꯀꯨꯏꯅ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯁꯤꯗ ꯊꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯐꯤ ꯄꯤꯕꯗ ꯈꯔ ꯃꯣꯏꯅ ꯐꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯩꯅꯣ ꯊꯥꯒꯤ ꯑꯣꯏꯅ ꯀꯩꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯔꯒꯀꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯕꯖꯥꯔ ꯃꯅꯨꯡ ꯂꯥꯛꯄꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯀꯦꯕꯤꯅꯦꯠꯅ 2015ꯗꯒ ꯂꯧꯈꯤꯕꯗꯨꯒꯤ ꯃꯦꯟꯗꯦꯠꯇꯨꯗꯤ ꯐꯖꯅ ꯑꯩꯈꯣꯏ ꯄꯨꯔꯥ ꯄꯨꯔꯤ ꯑꯩꯈꯣꯏ ꯗꯤꯐꯤꯠ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯡ ꯈꯨꯗꯤꯡ ꯂꯧ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯊꯥꯗꯅꯕ ꯃꯤ ꯑꯃ ꯃꯐꯝꯗꯣ ꯀꯜꯂꯒꯗꯤ ꯃꯤ ꯑꯃꯒꯤ ꯃꯐꯝꯗꯣ ꯄꯤꯗ꯭ꯔꯦꯕ ꯂꯨꯄꯥ 10 ꯈꯛ ꯄꯤꯔꯒ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯊꯥꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞꯇꯨꯗꯤ ꯂꯥꯜꯂꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯏꯁꯇ꯭ꯔꯤꯛ ꯑꯦꯟꯐꯣꯔꯁ ꯇꯧꯕ ꯉꯝꯗꯕ ꯌꯥꯄꯨꯗ ꯇꯧꯔꯤꯁꯦ ꯑꯗ ꯊꯥꯕꯗ ꯃꯥ ꯄꯨꯡ ꯑꯃ ꯍꯦꯜꯂꯒꯗꯤ ꯀꯩꯅꯣ ꯄꯨꯡ ꯈꯨꯗꯤꯡ ꯄꯩꯁꯥ ꯂꯥꯛꯄ ꯃꯦꯛꯁꯤꯃꯝꯗ ꯃꯥ 200 ꯔꯤꯅ꯭ꯌꯨ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯃꯥ 200 ꯄꯤꯁꯤꯜꯂꯒꯗꯤ ꯃꯥ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯃꯥ ꯑꯗꯨꯝ ꯐꯕ ꯑꯗꯨꯝ ꯊꯣꯛꯈꯤꯅꯦꯕ ꯁꯨꯝꯕꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯖ ꯔꯤꯒꯨꯂꯦꯁꯟꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯔꯗꯔ ꯊꯣꯛꯑꯒꯁꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧ ꯇꯥꯔꯒꯁꯨ ꯐꯣꯂꯣ ꯇꯧꯕꯤꯔꯕ ꯃꯤ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯜꯇꯤ ꯊꯦꯡꯅꯩ ꯂꯦꯚꯦꯜ ꯄꯥꯔꯀꯤꯡ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯂꯦꯟ ꯑꯣꯏꯅ ꯌꯦꯡꯉꯤꯁꯤ ꯕꯖꯥꯔꯒꯤ ꯑꯃꯈꯛꯇꯪ ꯁꯥꯔꯒꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯃꯈꯛꯇꯅꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁ ꯑꯣꯏꯗꯕꯅꯤꯅ ꯀꯩꯁꯥꯝꯄꯥꯠ ꯄꯥꯋꯔ ꯍꯥꯎꯁꯁꯤꯃ ꯑꯩꯈꯣꯏ ꯌꯦꯡꯉꯨꯔꯦ ꯔꯤꯖꯥꯔꯕꯦꯁꯟ ꯈꯔ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯌꯦꯜꯂꯛꯄ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯇ ꯈꯟꯅꯔꯒ ꯀꯩ ꯂꯥꯛꯀꯦ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯂꯝ ꯌꯥꯝ ꯆꯥꯎꯏ ꯃꯊꯛꯇ ꯋꯥꯌꯔ ꯈꯔ ꯂꯩ ꯀꯦꯕꯜ ꯈꯔ ꯂꯩꯕ ꯀꯦꯕꯜꯗꯨ ꯑꯃꯨꯛ ꯔꯤꯁꯤꯐꯇꯤꯡ ꯇꯧꯕ ꯈꯣꯠꯄ ꯔꯤꯑꯦꯂꯥꯏꯟꯃꯦꯟꯒꯤ ꯄꯣꯠ ꯂꯩꯀꯣ ꯑꯃꯅ ꯁꯥꯍꯤꯠ ꯃꯤꯅꯔꯒꯤ ꯃꯔꯛ ꯖꯣꯟꯁꯟ ꯁ꯭ꯀꯨꯜꯒꯤ ꯃꯔꯛꯁꯦ ꯑꯁꯤꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯃꯥ ꯃꯥꯔꯀꯦꯠ ꯇꯦꯝꯄꯔꯔꯤ ꯁꯦꯠ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯊꯤꯡꯖꯤꯜꯂꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯩꯅꯔ ꯆꯠꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕꯁꯤꯅ ꯃꯈꯥꯁꯦ ꯍꯥꯡꯍꯜꯂꯒ
ꯃꯈꯥ ꯒꯥꯔꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯠꯄ ꯌꯥꯍꯜꯂꯒꯀꯣ ꯃꯊꯛꯇ elevated ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒ ꯀꯩꯅꯣꯒ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯇꯧꯔꯒ ꯊꯥꯡꯒꯠꯂꯒ ꯏꯟꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯊꯥꯡꯒꯠꯂꯒꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯀꯩꯅꯣ ꯈꯔ ꯂꯩꯔꯤꯕ ꯀꯩꯅꯣꯒꯤ ꯍꯥꯏ ꯀꯣꯔꯠ ꯄꯤꯗꯧꯗꯤꯒꯤ ꯁꯥꯏꯠꯇꯀꯣ ꯉꯔꯥꯡꯁꯨ ꯑꯣꯅꯔꯦꯕꯜ ꯁꯦꯠꯅꯁꯨ ꯍꯥꯏꯕꯤꯕꯅꯦ ꯁ꯭ꯋꯥꯏꯗ ꯈꯔ ꯕꯪꯒ꯭ꯂꯣ ꯈꯔ ꯃꯗꯨ ꯈꯔ ꯂꯧꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯑꯃꯒ ꯑꯦꯠꯂꯤꯁ ꯀꯩꯅꯣꯒꯨꯝ 3-4ꯒꯨꯝꯕꯀꯣ ꯁꯨꯝ ꯅꯥꯀꯟ ꯅꯥꯀꯟ multi story parking set ꯂꯥꯛꯄꯒꯤ ꯄꯣꯠꯅꯤ ꯑꯗꯣ ꯐꯟꯗꯤꯡꯁꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯗꯒꯤ ꯀꯝꯄꯣꯅꯦꯟ ꯑꯣꯏꯅ ꯌꯥꯎꯕꯅꯤ ꯑꯗꯣ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯑꯣꯇꯣꯃꯦꯇꯦꯠ ꯄꯥꯔꯀꯤꯡꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯚꯦꯔꯤ ꯀꯣꯁꯂꯤ Okay. ꯌꯥꯝ ꯀꯣꯁꯂꯤ ꯑꯣꯏꯕ ꯑꯗꯨꯅ ꯁꯤ ꯐꯟꯗꯤꯡꯁꯨ ꯈꯔ ꯋꯥꯠꯂꯛꯄ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯊꯤꯅꯔꯒ ꯇꯧꯕ Okay, funding की problem खरदी ले रही है तो वो हाई रिवर खरस ही कोई multi layered parking system ने चमीन फाल हाँ multi level कोई parking system से लेरक तो रे मना मदोना सी लेरक तार कदी traffic कोई लंबी मताये देंगे साइ खमजने में हम तो खर मकई दी फरक नहीं है तो वो जिक्स तुम still कोई बस की थोकजन में याबगी area स्वाई बो पावबारी ऑटो ना स्वाई बो तो वो याबारी कोई साइकिल की area दगी खोंग चटपगी एरिया का खर खाइदोक तारगदी अमुक है ना कोई सिस्टमेटाइज होदोक की माले दो मणिपुर की होने दिंग सागी इनबीगे द मीदना क्राइ होबी लकदी हमने रेगुलेशन फने हम थोक तारगसु मतम सु लेचलक्तरे तेंतंग नै युज हमत लाक्चनिंग इसे अखोई नुंगदांग द बस सर्विस तो वी बहम जहाबेर पुथोके त नुंगदांग की पुंगनि पान फाव बथोबया हुजिकति हे नुमिता बग तरुक तरे ताव गाड़ी अमत लेतबगी अवाब थेंगनबनिना से नुंगदांग की सर्विस की इंपोर्टेंस है तारे सिदि क्राइ फाव मथोक ताइ याम मथौ ताइ होगी ngaraंगी असेंबली दा ऑनरेबल एमएलए केरंजन पोथोइदो होगी पुंगसि नुमित ताबगाबा कोई खितंग लापथुना चटके हाइबा कनो गाड़ी से फंग ऑटो सेलोय देन अदगिदी बस अमत लेरोय बस खगा चेलिब मयाम अमत लेरोय कक्सिंग माइकैगी और नदगना बिशनपुर माइकैगी अमत लेतबिने तोसिंजे अरे ऑटो रिसोर्सिंग माइ मागी एसोसिएशन मयाम लेरोय चेलिनेबको अमत लेरो करिगिनो हाकादा चलुरगा आदे हागरको भाड़ा फंगदिना अमत तन चटचनदबने तोरिसे अदुननी ngसाइगी अखोगी इम्फाल इवनिंग गाइ तोर सिदो अदुना मरम ओइने गाना ngangrei दुसिने अदगी ngसाइगी लंबीगी मतंग लंबी की मतंग लाक्चबदा इन नुआइतब खर लई अखोगी से जागी पार्किंग की मल्टी पार्किंग की मतंग अम तापी दुदी अखोगी मतम द ओइगदा ओइरोदा खंगरे थाथा थादा दे अखोई जाइदा मणिपुर थबक तौबसे सेनजु लेतबनिना अदगी पुक्सेन सेंगाई सिम तोरमगे पोट अमा होजिकती डिटरमिनेशन से क्या या और थबक तौगदबनिना बा कुइ थाजेदे अदो लेडी सियो लंबी मयाइदा लंबी द पार्किंग पीरिसे कमाई पीरिनो सिन टिकेट मसाम तोरगा लुपा 10 लौबा गाड़ी चौबिना 10 लौबा पार्किंग मयाम पीरि फरे सी मपान से पी याव मपान से पीबो पीबसे कायनो अदो मरु मयाम चरे लंबी दम पीदे थाइलैंड पीदे अते मालेशिया आमत पीदे जागी पीबे याब फुम खर लेयबको अदोना मीना पीरि पार्किंग दुदी सुमाइना अखोई फैर पीदे युंगना थाहले अखोई फाइना फैजन बने फैर मतुंग दगदरे गाड़ी दु मनिंग दु अमसुम नपिम नमु अम चोम थमजलिने अदो तंखाइ खाइबोक चन घर कांदा दगदरे वन वे थुगाइरकपा पुलिस दु ngaइमिको पुलिस मांगदम तौरिनी वन वे थुगाइर नाइनिको कारम लाक्संगनी बस सिनेबा तौरिसिंजे सिगी सिस्टम जिसदी लोइना येंगा चले ngसागी कांगु मना लंबी मयाइदा गाड़ी थारगा सेन खोमी पामिट पिसली गमेन पामिट पिसली याली सिनेबा तौरि अरगी पुलिस ना याय कसु गाड़ी तौबियो याय कसु गाड़ी अखोई आई तो एक्सक्लेरेशन मजा म हो तौबियो कसु गाड़ी तौबियो कसु गाड़ी हाबी तेन हाबी रो अखोई जी कनो के 3 टायर दनी इम्फाल सिटी के पार्किंग मैनेज तौबिसे कोई टीआरपी से हाइजगिबदो ट्रैफिक रेगुलेशन कनो के पार्किंग कमिटी सिना स्पॉट सी रिकमेंड तौरकान सिदा यारे सिदा थाल गाड़ी क्या था नि कनाई गाड़ी क्रम मखनी था दो हाइब तौरकान सिदा डायरेक्टर ट्रांसपोर्ट ना मोटर व्हीकल एक की सेक्शन 117 को डिक्लेरेशन ऑफ कनो के पार्किंग प्लेसेस एंड होल्डिंग स्टेशन नि मखादा एजुकेटिव ऑर्डर म थोकनी इज ऑर्डर थोकान कोई कनो के ट्रैफिक पुलिस न मदु गिदु कनो ओ कन थारिबदु चुमदा थारिबरा कदो हाइबदु मोन येंग बने बको सेनब मेंटेन तो भाई तारे अतोबि सु मनो मखलनी सुरिबो कमर्शियल व्हीकल है कनो की लाइन चल एसोसिएशन बस ऑटो सिंह मखोइन मसाई टाइम कीपर थमजरगा अखोइन पीब जगह थाबरी मसिंग दु चप चप चान थारा चटपने म तो बमना मुलानाई गाड़ी से प्राइवेट सिना अखोइन म्युनिसिपालिटी अखोइन सिनबो आईएम सिदे सिनबनी तो आईएम सिना मु मखोइ टर्न दा मखोइन मु मदुगी कनो की बिडिंग तौरका एजेंसी खनमने था होंगी था तो चही खला पैसा मु रॉयल्टी का बने स्वाई सिदा खरा इशू खरा थोलक पाइदी ओके साइ टीआरपी सिना अप्रूव तौदबा खरासु याम सेना हारगदी अखोई कनो की ट्रायल बेसिस है हारगासु म्युनिसिपालिटी ने तौबसु खरा यावे ओके अदुबो खरा इशू खरा लेबगी तो हाइबी बदुना कनो की गवर्नमेंट ना पीबनी न तो गवर्नमेंट पीबी न तबा से मथक मथक पिनरपदा म्युनिसिपालिटी ओइगेरा ओजेक्टी अखोई पार्किंग की मतंग खनबसे अखोई साइ जो महत्सु यावी पाउंड अखोई टाउन प्लानिंग सु यावेबा ट्रैफिक पुलिस सु यावी देन ट्रांसपोर्ट डिपार्टमेंट सु यावी म्युनिसिपालिटी सु यावी
ꯃꯣꯏꯅ ꯃꯅꯤꯡ ꯇꯧ ꯌꯥꯄꯣꯟꯇꯦꯕ 시스템도 ꯍꯣꯏ ꯑꯗ ꯃꯣꯏꯅ ꯁꯤꯟꯅꯖꯕꯩ ꯋꯥꯅꯦꯕꯀꯣ Yes. ꯃꯣꯏꯅ ꯁꯤꯟꯅꯖꯕꯩ ꯋꯥꯅꯦꯕ ꯑꯁꯤ ꯊꯥꯖꯜꯂꯤꯁꯤꯃ ꯑꯁꯤꯃ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯃ ꯍꯣꯡꯗꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯂꯥꯁꯇ ꯑꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯅꯨꯡꯁꯤꯗ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯕꯖꯥꯔꯁꯦ ꯂꯣꯏꯅ ꯗꯨꯀꯥꯟ ꯃꯌꯥꯝꯁꯤ ꯁꯟꯗꯦ ꯊꯣꯡ ꯂꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈ꯭ꯋꯥꯏ ꯁꯟꯗꯦ ꯊꯣꯡ ꯂꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯣꯐꯤꯁꯁꯨ ꯊꯣꯡ ꯂꯣꯏ ꯂꯣꯟꯕ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯀꯩꯊꯦꯜꯁꯨ ꯊꯣꯡ ꯂꯣꯏ ꯂꯣꯟꯕ ꯑꯗꯨꯒꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯑꯁꯤꯕ ꯁꯤꯇꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯣꯐꯤꯁ ꯃꯌꯥꯝꯅ ꯁꯨꯏ ꯊꯥꯔꯒꯗꯤ ꯀꯩꯗꯧꯒꯦ ꯑꯣꯐꯤꯁ ꯀꯥꯔꯤ ꯃꯌꯥꯝꯁꯨ ꯀꯩꯊꯦꯜ ꯀꯥꯖꯅꯕ ꯅꯨꯡꯉꯥꯏꯖꯅꯕ ꯀꯩꯊꯦꯜ ꯃꯌꯥꯝꯁꯤꯡꯁꯦ ꯄꯥꯎꯅꯥ ꯀꯩꯊꯦꯜꯁꯨ ꯊꯥꯡꯒꯥꯜ ꯀꯩꯊꯦꯜꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤ ꯂꯣꯏ ꯊꯣꯡ ꯍꯥꯡꯍꯟꯕꯤꯔꯣ ꯅꯤꯡꯊꯧꯀꯥꯕ ꯊꯥꯕꯤꯌꯣꯕ ꯁꯨꯇꯤ ꯑꯗꯨꯒꯗꯤ ꯂꯝꯕꯤ ꯁꯤꯟꯕꯁꯨ ꯍꯟꯊꯒꯅꯦꯕ ꯁꯤ ꯑꯉꯝꯕ ꯀꯩꯅꯣꯅꯦ ꯁ꯭ꯀꯨꯜꯒꯤ ꯃꯌꯥꯝꯒꯤ ꯋꯥ ꯅꯠꯇꯕ ꯔꯦꯒꯨꯂꯦꯁꯟꯁꯤ ꯁꯤꯁꯨ ꯑꯉꯝꯕ ꯔꯦꯒꯨꯂꯦꯁꯟ ꯑꯃꯅꯦꯕ ꯁꯤꯁꯨ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯁꯨꯇꯤ ꯊꯥꯔꯒꯗꯤ ꯀꯩꯅꯣ ꯄꯥꯎꯅꯥ ꯀꯩꯊꯦꯜꯅ ꯃꯊꯪ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯕꯤꯌꯣꯕ ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯅꯁꯦ ꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ ꯌꯥꯝꯅ ꯍꯣꯏꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯦ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯙꯔꯕꯤꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯦꯕꯂꯞꯃꯦꯟ ꯃꯌꯥꯝꯗꯤ ꯂꯥꯛꯇꯣꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯦꯅꯦꯖ ꯇ꯭ꯔꯥꯐꯤꯛꯀꯤ ꯊ꯭ꯔꯦꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯦꯔꯖꯦꯗ ꯊꯝꯕꯤꯈꯤꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯌꯥꯝ ꯇꯣꯏꯅꯁꯨ ꯊꯦꯡꯅꯕ ꯃꯦꯅꯦꯖ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯊ꯭ꯔꯦꯠ ꯑꯃꯈꯛ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯚꯤ ꯑꯥꯏ ꯄꯤꯒꯤ ꯃꯨꯚꯃꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯕ꯭ꯂꯤꯛꯀꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯑꯀꯥꯏꯕ ꯑꯃ ꯄꯤ ꯃꯁꯤꯁꯨ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯁꯤ ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯔꯤ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯉꯝꯕꯤꯔꯒꯗꯤ ꯑꯦꯂꯤꯚꯦꯇꯦꯠ ꯔꯣꯗꯇꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄ ꯂꯝꯗ ꯇꯧꯕꯗꯣ ꯑꯩꯅ ꯃꯊꯛꯇ ꯇ꯭ꯔꯥꯝ ꯆꯠꯄꯗꯣ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯔꯖꯦꯟꯁꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯨꯝꯕ ꯚꯤ ꯑꯥꯏ ꯄꯤꯒꯨꯝꯕ ꯆꯠꯅꯕ ꯑꯃ ꯁꯦꯝꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯄꯥꯏ ꯌꯥꯗꯕꯅꯤꯅꯀꯣ ꯍꯥꯔꯠ ꯅꯥꯏꯅ ꯄꯨꯈꯠꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ ꯀꯨꯟꯃꯨꯛ ꯂꯦꯞꯄꯒꯤ ꯇꯧꯔꯗꯤ ꯍꯥꯔꯠ ꯅꯥꯕꯗꯣ ꯑꯗꯨꯝ ꯁꯤꯅꯤ ꯃꯣꯏ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯇ꯭ꯔꯥꯐꯤꯛ ꯈꯔ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯦ ꯃꯁꯤ ꯇꯧꯕꯤꯔꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯝ ꯃꯌꯥꯝ ꯂꯣꯏ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯑꯝꯇꯪ ꯍꯟꯗꯛꯀꯤ ꯑꯦꯂꯤꯚꯦꯇꯦꯠ ꯁꯦꯝꯕꯁꯤꯗ ꯌꯥꯎꯕꯤꯔꯒꯗꯤ ꯌꯥꯝ ꯐꯂꯦ ꯈꯜꯂꯤ ꯑꯣꯖꯥꯁꯨ ꯊꯝꯕꯤꯔꯤꯀꯣ ꯃꯅꯤꯄꯨꯔꯗ ꯕꯁ ꯂꯣꯏꯕ ꯃꯤꯁꯦ ꯃꯤ ꯃꯨꯠꯂꯤ ꯗꯦꯜꯂꯤꯗꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝꯁꯤꯅꯤꯀꯣ ꯑꯗꯨꯅ ꯕꯁ ꯂꯩꯅꯤꯡꯗꯕꯅꯤ ꯕꯁ ꯂꯩꯕ ꯉꯝꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯃꯍꯥꯖꯣꯟ ꯒꯥꯔꯤ ꯃꯍꯥꯖꯣꯟ ꯍꯥꯏꯔꯝꯃꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯤ ꯌꯥꯝ ꯃꯨꯠꯈ꯭ꯔꯦ ꯕꯁ ꯂꯣꯏꯔꯨꯕꯗꯒꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯁꯨ ꯒꯃꯦꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯊꯣꯔꯛꯀꯅꯦꯕ ꯌꯥꯝꯅ ꯕꯁꯀꯤ ꯃꯇꯥꯡꯗ ꯑꯣꯀꯦ ꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯒꯨꯂꯦꯁꯟ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯁꯦꯝꯃꯛꯄ ꯃꯇꯨꯡꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯐꯣꯂꯣ ꯇꯧꯕ ꯃꯤꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯐꯣꯂꯣ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯐꯅ ꯌꯥꯝꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛ ꯇꯥꯔꯒꯁꯨ ꯐꯅ ꯌꯥꯝꯅ ꯔꯦꯒꯨꯂꯦꯁꯟ ꯁꯦꯝꯃꯛ ꯇꯥꯔꯒꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯐꯦꯜ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯛ ꯋꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯂꯩꯉꯥꯛꯅꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠꯇ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯕꯦꯅꯤꯐꯤꯠꯁꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯇꯥꯔꯦ ꯑꯦꯄ꯭ꯔꯤꯜꯗꯩꯁꯨ ꯍꯧꯗꯣꯔꯦ ꯑꯣꯇꯣꯒꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯩꯅ ꯕꯁꯅꯆꯤꯡꯕ ꯆꯦꯟꯕ ꯍꯧꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯕ ꯆꯍꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯆꯦꯟꯖꯦꯁ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯝ ꯑꯐꯕ ꯕꯦꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯝ ꯑꯃ ꯁꯣꯏꯗꯅ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯎꯔꯛꯄꯁꯨ ꯌꯥꯏ ꯑꯣꯟ ꯗꯦ ꯉꯁꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯣꯖꯥ ꯕꯤ ꯀꯦ ꯁꯔꯃ ꯑꯣꯖꯥ ꯍꯦꯃꯟꯇ ꯑꯃꯗꯤ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯉꯁꯤ ꯊꯧꯔꯝꯁꯤꯕ ꯊꯕꯛ ꯍꯥꯞꯄꯤꯈꯤꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯍꯨꯝꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯌꯨ ꯖꯣꯏꯅꯤꯡ ꯃꯁꯤꯅ ꯉꯁꯤꯒꯤ ꯃꯅꯨꯡꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯗꯤꯁꯟ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯗ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯃꯦꯜ ꯑꯥꯏ ꯗꯤ ꯏꯝꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ @gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ www.facebook.com/impacttvmanipur join tꯧꯕꯤꯔꯒ comment amadi feedback thabirakpa yagani. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raj Nongthombam signing off from the